Heritage in Harmony haiba theme da chatliba tha asigi tang taragani thoidagi hogduna Senapati district ta pangthokliba mairerak suba numinini gi state level barak festival lishingani kunma ngasi losilagani ngasigi aroi benumita indigenous games Miss Barak na chingba pangthokadori ningsingba yai festival asi hogdokhibada governor Ajay Kumar Bhalla su saru yaki Ngarang security forces na thi buhum bachathabada Kakching district ki Sugnu police station gi manung chandal leba Molten Chan village area dagi kuchuklai kyarom phagatkhre phagalaba kuchuklai singdudi magazine yaudba SLR ama magazine yaudba local made bolt action sniper rifle ama DBBL ama SBBL ama magazine yaudba local made pistol ama detonator yaudba 36 HE hand grenade ama 7.62 LMG gi hanglaba magazine ama tube launchers ahum SLR gi ammunition round taraga manga stun shells manga amadi 51 mm gi HE bomb amani hairi security forces nangarang mafam tongan badigi aina thingkraba lalolup sing gi kadar sing phagat kre hairi lamboi khonang khungdigi masagi chahi 93 suraba UNLFP gi active kadar Karam Manikanta Singh alias Amuba alias MK Kuman Lampel supermarket gi phagatkhre mahak masadagi mobile handset ani amadi wallet amasu phagatki wallet aduda pan card amadi sale oina lishing amaga supna kun yarongki nakalamromda security forces na UNLF Querengi active nupi kader ani moirang kampu sajib makha lekai digi phagatkhre phagalaba kader singdudi tumukhong awlekai digi masagi chahi 38 surabi takhelambam sanathoi chenu alias loingakpi alias sanathoi kawi amasung Moirang kampu sajib makali kai digi masagi chahi 38 surabi komrai lakpam Rameshwari Devi alias Langlen alias Bema alias Buchu kawi makoi digi mobile phone ani suphagatki makhatana security forces na Pripak Pro gi active cadres extortionist ani amasu Kanchipur area digi phagatki makoi adudi Kakching Thonglan Pareng dagi masagi chahi 19 surba Khetrimayum Abinash Singh amasung Wakatel Thokchom lekai digi masagi chahi 19 surba Rajkumar Daniel Singh alias Loya Taba alias Jesse alias Nautoni makoi ani digi magazine round taragani thoi yarba 9mm pistol ama round ani gi .38 ammunition ama mobile handset ahum two wheeler amasu phagatki hari amaromda Manipur police na Pripak Pro gi active kadar Thangjam Priyobarta Singh alias Yokhatpa masagi chahi 19 mahak masagi mayum Kumbi Melekai ward number 6 tagi phagatkhre hari